mayam bu khurumjari impact bi manu hutna mayang tabe punong po hamda tram oxri lone lone na ngasi ekhon khana jugo topic asi maru oina manipur da natraga north east india da ihan han bo oina manipur da ngasi ekhogi lamsang subdivision gi manung chan leba kogi atom khuman hariba jumna kunthra muktaba ekhogi village asida kogi solar machine sing pi dana magi street lamp mayam amasu school gi su college gi su license gi su amasung playground gi su bakogi mangal rural foundation gi mai kai di pibi duna hariba village asi north east india gi oina ihana hanba kogi computerized haigatra masigi kogi solar machine na pura mai ngal halba dum ba kogi khungang mo ibangam khre loina loina na mangal rural nang si phawda ꯑꯩꯈꯣꯏꯒꯤ 2011ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝꯅꯥꯛ 500ꯔꯣꯝꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯃꯉꯥꯜ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯑꯃꯁꯨꯡ ꯃꯩ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯂꯦꯝꯞ ꯃꯌꯥꯝ ꯑꯃ ꯁꯣꯂꯔ ꯏꯅꯔꯖꯤ ꯃꯌꯥꯝ ꯑꯃ ꯄꯤꯗꯅ ꯃꯈꯣꯏꯕꯨ ꯃꯩ ꯉꯥꯟꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯃꯝꯕꯒꯤ ꯑꯋꯥꯕꯗꯒꯤ ꯀꯣꯛꯍꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯤꯕꯗꯨꯅꯤ hiram sing mari dindana akhoi ngasi khana jagdar se anokta da studio number 2 da ningsin bri se anokta da ai extreme writer lebi si surjit ningthaujam founder mangal rural ni ngapi ni makan khogi surjit founder mangal rural tram oxari and welcome to manuputna adu ai extreme writer lisna rana pratap jumna working president manipur electricity employees union miugini ojab sutram oxari and welcome to manuputna anokta da mangal rural gi founder surjit ningthaujam na matau karam wakhalondagino ngasagi smaina solar lamp amaga sadana ngasagi mai phangdabagi problem ma sawli mayam sida taseno mai phanghallaga mkhogi punsida so hongba por khani bagi wakhan se kari factor mayam na porakanda masi gi pano se putoke na khangi se kari na masi kogi trust point se kari oiki han pada khoina angang oringai matamdagi koi mai mutpa se dum thengnaduna la larik paaba matamda khoina bodon natraga candle natraga lantern si natuna pai aduga hairi laina se kokadabde dum manba adum koktabide dum leiba adu imung khudingi ngasi se mai mamba numitla natraga masing mai la ku numitla haibase hangnaba yam toina hangnaba dialogue ama adum oidana la ngasi bawda ana migi wakal sida akhoi wakal da fairness ama ka mai mutpa se chronic disease cancer gum bane na khalba ama sum lakre even aisu ngasi dagi hora chahi mari muki mamang da khalame mai mutpa se adum mutuna leiragadabane haibagi wakalama adu haiba fairness sing se remove tawna ba koina atom khulen si atom khuman sida solar khaktana chalaiba aduma khungang ama semagadi migi brain sida manipur da leiriba mioi sing sida mai mamba sidi yamna line eradicate tawe aba problem amani haiba da proof tawna ba ngasigi hoi atom khuman da solar na pura chalaiba khungang ama haiba da koina around 5 lakhs kuma donate tawduna semjabani aduga actual reason mangal rural se start to actual reason di akoina modern technology modern products and services agadra ano problem sing prithvi da leptana adum puthokduna la maybe like mobile phones koi wari sana abda nungaina na ba ko data ga store to ngamba computers maybe laptops aduga ano products me am puthoi sing se ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯈꯨꯟꯖꯥ ꯍꯥꯏꯇꯥꯔꯦꯅꯦ villages rural villages ꯁꯤꯡꯗ afford ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯄꯣꯠꯁꯤꯡ ꯑꯗꯨ invent ꯇꯧꯈꯤꯗꯕꯒ ꯆꯞ ꯃꯥꯟꯅꯩ maybe ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ solarꯁꯤꯅ ꯃꯩ ꯊꯥꯜꯍꯟꯕ ꯉꯝꯃꯦ ꯃꯩ ꯉꯥꯜꯍꯟꯕ ꯉꯝꯃꯦ ꯍꯥꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤꯅ 15,000ꯁꯦ ꯑꯃꯨꯛꯇꯪꯗ ꯄꯨꯊꯣꯛꯇꯨꯅ daily wage ꯇꯥꯜꯂꯒ ꯍꯤꯡꯉꯤꯕ ꯃꯤꯁꯤꯡꯁꯤ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕꯒꯤ actual reasonꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ afford tꯧba ngamhanaba aduga afford tꯧba ngamhange haragadi ai wakhalda pot ani khagle ahanbadana mi du da paisa piraga afford to honba ama leiba ngamhanba ama or the another option is hariba pot gi mama yam pick installment ta thugai ba ama ana akhona we choose the second option hariba ahanba mi du da paisa piraga pot lehan badu hoi tv ngasi leiba ngamdre paisa pire tv leigrane adu mathang di amu leiba ngamare parani paisa pin ngai mi leitabnina ana hariba tv gi mama natraga laptop ki man yam apik installment ta thugai raga lehen bata raga di mi sing do moi se dependent oi bagi mohta independent oi re hedi mi kha pon bai mohta ning kha tam oi re maram ma sa gi pesa thiraga tawdo yam apik installment thugai ba and basic reason akhoina startup tawba se manipur da lairaba khunja lairiba sing asida modern products and services sing asiga tungnahan ba haidari yam apik installment ta leiba ngam han ba
ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯑꯗꯨꯒ ꯑꯦꯅꯔꯖꯤꯁꯤꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯂꯔꯁꯤꯗ ꯍꯥꯟꯅ ꯇꯧꯕ ꯈꯛꯇꯅꯦ ꯑꯗꯣ ꯏꯟ ꯐ꯭ꯌꯨꯆꯔ ꯑꯇꯣꯞꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯏꯟꯀꯔꯦꯖꯤꯡ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯏꯚꯟ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯒꯤ ꯀꯦꯝꯄꯦꯟ ꯐꯥꯎ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯇꯁꯦꯡꯅ ꯁꯨꯔꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯉꯥꯜ ꯔꯨꯔꯦꯜ ꯀꯥꯏꯅ ꯁꯤꯡꯕ ꯐꯥꯎꯟꯗꯦꯁꯟ ꯑꯃꯒꯨꯝꯕ ꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯗꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯩ ꯐꯪꯗꯕ ꯃꯐꯝꯗ ꯈꯨꯡꯒꯪꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯥꯔ ꯑꯦꯟ ꯐ꯭ꯂꯪ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯄꯤꯕꯒꯤ ꯍꯧꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗꯁꯨ 100 ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯦꯁꯇ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯤꯔꯤꯕꯁꯤ ꯇꯁꯦꯡꯃꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯒ꯭ꯔꯦꯠ ꯑꯦꯆꯤꯞꯃꯦꯟꯅꯦꯅ ꯑꯃꯁꯨꯡ ꯂꯧꯖꯕ ꯌꯥꯏ ꯑꯗꯨꯒ ꯒ꯭ꯔꯦꯠ ꯏꯟꯇꯔꯄ꯭ꯔꯦꯅꯔꯅꯦꯅ ꯑꯩꯈꯣꯏꯅ ꯁꯛꯈꯪꯖꯕꯁꯨ ꯑꯗꯨꯝ ꯌꯥꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯀꯗꯕ ꯑꯃꯅꯤ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯩꯅꯣꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯔꯣꯜꯁꯤꯡꯁꯤ ꯀꯩꯅꯣ ꯇꯥꯍꯟꯕꯤꯌꯨ ꯔꯤꯒꯨꯂꯔ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯤꯁꯋꯥꯛꯀꯨꯝꯕ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯣꯂꯔ ꯄꯥꯋꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯇꯤꯡ ꯁꯤꯁꯇꯦꯝꯁꯤꯅ ꯁꯤꯟꯅꯅꯕ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨꯃꯛꯄꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯣꯂꯔꯁꯤꯡꯁꯤꯅ ꯐꯅ ꯇꯧꯗꯨꯅꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯇꯁꯦꯡꯅ ꯃꯊꯧꯁꯤ ꯅꯤꯡꯊꯤꯖꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯣ ꯃꯁꯤ ꯍꯥꯏꯕꯤꯕꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯁꯤꯟꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯋꯥꯛ ꯏꯊꯤꯛꯁ ꯉꯥꯛꯑꯕꯒꯗꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯗꯥꯏꯇ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯃꯄꯨ ꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤꯒꯤ ꯂꯩꯀꯥꯏꯗ VIP ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯉꯁꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯟꯗꯔꯇꯦꯀꯤꯡꯗ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯟꯊꯣꯛꯑꯒ ꯀꯣꯑꯣꯄꯔꯦꯁꯟ ꯑꯅꯤ MSPT ꯍꯥꯏꯕ ꯑꯃ MSP ꯍꯥꯏꯕ ꯑꯃ ꯑꯅꯤ ꯇꯧꯔꯒ MSP ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅ ꯈꯨꯡꯒꯪ ꯑꯃꯐꯥꯎ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯐꯥꯎꯗ ꯑꯆꯧ ꯑꯆꯧꯕ ꯁꯕꯁ꯭ꯇꯦꯁꯟ 132 kV ꯁꯕꯁ꯭ꯇꯦꯁꯟ ꯑꯗꯒꯤ 33 kV ꯁꯕꯁ꯭ꯇꯦꯁꯟ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯊꯪ ꯁꯝꯅꯍꯜꯂꯒ ꯊꯕꯛꯁꯤꯅ MSPCLꯅ ꯇꯧꯔꯕ ꯑꯗꯣ MSPTCL ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯍꯔ ꯈꯪꯗꯦ ꯈꯨꯡꯒꯪ ꯈꯪꯗꯦ ꯃꯩ ꯄꯤꯕꯒꯤ ꯁꯔꯨꯛꯁꯤꯃ ꯂꯣꯏꯅꯃꯛ ꯇꯧꯕ ꯑꯗꯣ ꯇꯧꯔꯤꯕꯁꯤꯗ ꯍꯧꯖꯤꯛ VIP ꯁꯤꯁꯇꯦꯝ ꯃꯨꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯑꯃꯗ 1992 ꯑꯗꯨꯋꯥꯏꯗ TV ꯑꯃ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤ ꯁꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯣ ꯉꯁꯤ VIP ꯁꯤ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤꯗꯤ VIP ꯂꯧꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩ ꯄꯨꯡ 24 ꯃꯨꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯒꯤ ꯁꯤꯁꯇꯦꯝꯗꯨ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯁꯣꯍꯔꯁꯤꯗ VIP ꯁꯤꯁꯇꯦꯝ ꯃꯨꯠꯈ꯭ꯔꯦ ꯂꯥꯏꯔꯕꯒꯤꯁꯨ ꯄꯩꯁꯥꯕꯨ ꯄ꯭ꯔꯤꯄꯦꯗꯀꯤ ꯄꯩꯁꯥ ꯆꯞ ꯆꯥꯅ ꯊꯤꯔꯒꯗꯤ ꯂꯥꯏꯔꯕꯒꯤꯁꯨ ꯃꯩ ꯐꯪꯉꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤꯁꯨ ꯃꯩ ꯐꯪꯉꯦ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯨꯔꯖꯤꯠꯀꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯋꯥꯠꯂꯤꯕ ꯃꯐꯝ ꯑꯃꯗ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯕꯁꯤꯁꯨ ꯏꯠ ꯏꯁ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯑꯩꯈꯣই ꯆꯥꯛ ꯂꯥꯝꯃꯕ ꯃꯤ ꯑꯃꯗ ꯆꯥꯛꯃꯛ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯐꯖꯕꯗꯨ ꯄꯤꯖꯔꯒꯗꯤ ꯉꯥꯛꯇꯪ ꯑꯃ ꯆꯥꯛ ꯂꯥꯝꯕꯗꯨ ꯑꯗꯨꯒꯤ ꯔꯤꯂꯤꯐ ꯑꯃꯗꯤ ꯁꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯁꯤꯁꯨ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯣꯂꯔ ꯏꯅꯔꯖꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯀꯥꯟꯄꯨꯔ ꯌꯧꯔꯝ UPꯒꯤ ꯀꯥꯟꯄꯨꯔ ꯌꯧꯔꯝꯗꯥꯏꯗ ꯇꯧꯔꯤꯕ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯑꯦꯀꯔ 10-30 ꯑꯦꯔꯤꯌꯥꯁꯤ ꯄꯨꯔꯥ ꯍꯦꯛꯇ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯈꯤꯟꯕ ꯑꯗꯨꯃꯥꯏꯅꯃꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯔꯤꯕꯁꯤꯡꯗ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯈꯤꯇꯪ ꯋꯥꯠꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯚꯦꯔꯤ ꯒꯨꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯕ ꯀꯟꯖꯨꯃꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯁꯤꯖꯤꯟꯅꯊꯣꯛꯏꯕ ꯄꯣꯠꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟ ꯄꯤꯕꯤꯔꯛꯑꯕ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯀꯤ ꯔꯦꯁꯄꯣꯟꯁꯤ 10% ꯅꯠꯇ꯭ꯔꯁꯨ 50%ꯗꯤ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀ꯭ꯔꯣꯔ 25ꯒꯤ ꯃꯩ ꯂꯩꯕꯗ ꯀ꯭ꯔꯣꯔ 13.5-13 ꯂꯥꯛꯑꯦ ꯃꯇꯝ ꯑꯃꯗ ꯀ꯭ꯔꯣꯔ 35ꯒꯤ ꯃꯩ ꯂꯩꯕꯗ ꯀ꯭ꯔꯣꯔ 3 ꯂꯥꯛꯑꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯀꯟꯖꯨꯃꯔꯁꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯔ ꯑꯗꯨꯒ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯩꯒꯤ ꯄꯩꯁꯥ ꯊꯤꯗꯣꯛꯄ ꯍꯩꯅꯕꯤ ꯂꯩꯇꯕꯒꯤꯔ ꯑꯃ ꯇꯧꯗꯅ ꯃꯇꯝꯗꯨ ꯌꯥꯝ ꯋꯥꯔꯝꯃꯦ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄꯗꯒꯤ ꯄ꯭ꯔꯤꯄꯦꯗ ꯍꯥꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯅ ꯄꯩꯁꯥ ꯊꯤꯗꯣꯛꯑꯒꯗꯤ ꯑꯩ ꯃꯣꯕꯥꯏꯜ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯄꯩꯁꯥ ꯊꯤꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯣꯕꯥꯏꯜ ꯇꯧꯕ ꯌꯥꯗꯕꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯃ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯁꯇꯦꯝꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯝ ꯃꯊꯪ ꯃꯁꯤ ꯍꯦꯛꯇ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯗꯤ ꯉꯝꯗꯕꯅꯤ나 ꯏꯝꯐꯥꯜ ꯁꯣꯍꯔꯁꯤꯗ ꯍꯧꯖꯤꯛ VIP ꯁꯤꯁꯇꯦꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯊꯥꯞꯄ ꯈꯨꯡꯒꯪꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯊꯔꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯒꯁꯅꯥ ꯊꯤꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯩ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯃꯥꯡꯗ ꯇꯦꯞ ꯇꯧꯕꯤꯕ ꯈꯣꯠꯄꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗꯒꯤꯅ ꯅꯕꯦꯝꯕꯔ ꯇꯥꯡ 30 ꯐꯥꯎꯁꯤ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤ ꯌꯨꯅꯤꯌꯟꯒꯤ ꯀꯩꯅꯣ ꯑꯣꯐꯤꯁ ꯕꯤꯌꯥꯔꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯟꯗꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦ ꯑꯗꯣ ꯇꯧꯕꯗꯨꯗ ꯐꯅꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯃꯇꯝ ꯑꯃꯗ
ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯩ ꯂꯥꯛꯇꯕꯒꯤ ꯁꯥꯎꯕ ꯑꯗꯒꯤ ꯀꯔꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯤꯉꯩꯗ ꯃꯩ ꯂꯥꯛꯇꯕꯒꯤ ꯁꯥꯎꯕꯗꯨ ꯑꯊꯥꯞꯄ ꯈꯨꯡꯒꯪꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯃꯗꯨꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔꯁꯤꯡꯁꯤ ꯃꯥꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯚꯦꯂꯨ ꯂꯩꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯉꯁꯥꯏ ꯇꯨꯝꯕꯗꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯗꯣꯛꯇꯕꯤ ꯑꯟꯅꯦꯁꯦꯁꯔꯤꯗꯒ ꯑꯩꯈꯣꯏꯒꯤ ꯊꯥꯔ ꯊꯝꯗꯕꯤ ꯃꯩꯒ ꯊꯥꯟꯗꯕꯤ ꯐ꯭ꯔꯤꯖꯀ ꯀꯩꯅꯣ ꯑꯣꯟ ꯇꯧꯗꯕꯤ ꯑꯗꯨꯅ ꯌꯥꯝ ꯏꯐꯦꯛꯇꯤꯞ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯑꯃꯈꯛ ꯇꯧꯔꯒ ꯃꯩꯒꯤ ꯚꯦꯂꯨꯁꯨ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯂꯩꯔꯛꯑꯕꯅꯤna ꯄꯩꯁꯥ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯥꯔꯠꯇ ꯍꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃꯅꯤꯅ ꯈꯨꯗꯛꯇ ꯂꯣꯏꯈ꯭ꯔꯒꯗꯤ ꯈꯨꯗꯛꯇ ꯃꯝꯕꯒꯤ ꯄꯣꯠꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯑꯦꯋꯦꯔꯅꯦꯁ ꯂꯦꯚꯦꯜ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯎꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ 70% ꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯍꯥꯞꯆꯟꯕ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨ ꯃꯁꯤ ꯌꯥꯝ ꯊꯨꯅꯅꯕ ꯌꯥꯝ ꯊꯨꯅ ꯃꯥꯁ ꯁ꯭ꯀꯦꯜꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯤꯄꯦꯗ ꯁꯤꯁꯇꯦꯝꯁꯦ ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯕꯦꯛꯂꯣꯛꯈꯩꯁꯦ ꯀꯔꯤ ꯀꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯤ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯁꯤꯅ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯒꯤ ꯄꯣꯜꯁꯤ ꯌꯨꯡꯉꯛꯄ ꯂꯥꯛꯄ ꯑꯗꯩ ꯑꯦ ꯕꯤ ꯀꯦꯕꯜ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯇꯦꯞ ꯇꯧꯕ ꯌꯥꯗꯅꯕ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯒꯨꯗ ꯀooperation ꯑꯃ ꯄꯤꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯁꯔꯀꯥꯔ ꯍꯥꯏꯁꯤꯗꯤ ꯉꯁꯤ ꯁꯦꯝꯃꯝꯒꯅꯤ ꯍꯌꯦꯡ प्रजासिंसिना कंज्यूमर ओइबिगदोरिबा प्रजा लेकाई लोकेलिटी दुना मदुदेदा अमा ता थोलगदी मदुगी खुदोंग चादबदो दु मायोनगनी मदु मोइना गुड कोऑपरेशन बिबिरगदी हेना बरबर चौखलकने ना खंजे अदुगा मणिपुरगी मफम खुदिमक्तसु सिगी सिस्टम इम्फालगी सु मथंग 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 एक्सटेंड तौरगा मणिपुरगी डिस्ट्रिक्ट मरी मक्सिमक अखोगी तंपाकी डिस्ट्रिक्ट मरी मक्सिमकसु सिन थुंबंग ngamdri hujibogda समवेयर अखोइना सचब मतमदा अंतगे अवेयरनेस चप मतमदा अखोइना गाड़ी का खामगा अखोइगी सी कनो तौद्री लाइन दि तिंगमे दुसिमाना तो तौदी अमत तौद्री खोट्री हाइबन सिंग इम्फाल तो बदमाइना तौदे खोटे कान हाइबिबा यामना कंप्लेन याम लाय अखोइ सोमदा अखोइ सुगनु योजरुरे दि कुंबी वांगु मथंग मथंग लोइ चले सोमदा लमलाई रोमदा अदगी अवांगदा अवांग सेंगमाइ भोगछि लोइना बग सिनतोना मनिंगी खाइदेम कुंबोंग लोइना मखोइना सचब मतमदा अदुमाइना पेंदबागी खरदि अदुम लोइना मग लई अदु पेंदबा सिदि लोइना लेबम थोइ मियोबसे अखोइ कनो लाई मुक्ति नतबनिना अदु डेभलप ती सोइना मखि लानी ओजा मसिगी मतंग सा ओजा होइना याम कन तानबिरिबा मास्टर रोल खैसि रेगुलराइजेशन ओइबा तारगदि तसिंगनमक इफेक्टिव इम्प्लीमेंटेशन ऑफ अखोगी मीटर पानबी पोस्ट याम यांगसन बंगमगदरा दगे नकन अमरोमदा हजिसि प्री मीटर पानबी कनोसदा इलेक्ट्रिक पोस्ट सुंगु पानसदा अखोगी खोइनि इमसलंबा अदगे मखोंदा असर हाइरमदबा अदगे पोस्ट मयाम से काला काला खुरालंबा मयाम मसो थले मसिगी कोइनोसि अखोगी कंसर्न अथॉरिटी न मसिदा अखोगी मीटिंग संबि बियादबा ममदि हापति हापे हारगा खोइना थनंबा अदगे मसिंग हुरालगा सखिबा पैरंबा सिंबा मयाम सु थंगले अदा सिंबा पोस्टि रेक्टिफाई तौनबगी मेकानिज्म दिलितब मसी लई एम्प्लॉय यूनियन की ऑर्गेनाइजेशन अमोइना मणिपुर इलेक्ट्रिसिटी एम्प्लॉय यूनियन से अखोगी सिनमी मयांगी स्वार्थदा अखोगी प्रमोशन ख रेगुलर वर्क चार्ज बु रेगुलर तहनबियु मास्टर बु रेगुलर तहनबियु हाइबा खंगतना अखोइना इतततना यामना मणिपुर की लेरिबा इलेक्ट्रिसिटी डिपार्टमेंट हौजी कोऑपरेशन ओनजरगसु डिपार्टमेंट हाइबनिना मदु अखोगी हौना यंजांग आइना मदुगी दम अदुम काउनबो गमदना इलेक्ट्रिसिटी डिपार्टमेंट हाइबिरी चुरचानपुर चलगसु कनाउमना नो ड्यू लोबो मतमदा सेल लुपाम लोबिगनो मीगी पैसाजु थिदोको पैसाजु लोबो मसी तोबिगनो अदगी देन प्रीपेड मीटर पानबा लापो मतमदा कनाउमदा पैसा पिउ लुपा सामी जमा पिउ लिसिंग पिउ गाना हाइबा यावी मदु करिगु मतमदा लोबो लेरगदि मदु मासामक्तु फोटो कापी होरो अदुगा ममिंग दुगा हंगबी होरो अदुगा तंगाई फदर थबक्तुमा कंप्लीट लोरबा मतुंगदा नंगी इमुंगी कनेक्शन पिरम खोरम लोरगनुदा चा ग्लास अमा ऑफर तौगिबा अदुगा चानबा प्लेट अमा ऑफर तौगिबा दुदी इट इज नॉट करप्शन मदु सेंजा तुम जानते मदुदी नुंगाइबगी फोंटोंनबगी प्लीज तौनबगी तौनबनी अदुगा करिमो पैसा पियो हाबे लगदी फोटो कापी हो अदुगा अखोई काय खुमनजरबा आर सुदान रामस्वामी सुदान आईएएस अखोई मैनेजिंग डायरेक्टर एमएसपीडीसीएल की सिदा आई खुदकता संगसलगा दु हाइबा गंबगी मणिपुर इलेक्ट्रिसिटी एम्प्लॉय यूनियन की मदुगी अखोई राइट ले अदु एनी कनागो पर्सन मना अदु म सेंजा तुमजा तौरबो खोरबा लेरगदी खुदकता पाउ पिबिनो अखोई टेलीफोन नंबर बो पीदना वाइटली नोमदai यांदुदा नोंदा अप टू 50-70 भोगी टेलीफोन कॉल लापो मतम अमा यावरे अदु अखोई सुनाय तौदना अयामदि थिंगना होना जबनी अखोई वर्क चार्ज मास्टर रोल सिंगिना रेगुलर तहन बाय बसिमदि तंगाई फदबनी मरमदि हौजी अनोबो लगोदोरिसे अनोबो लगोदोरिबे सिनमी सिंगजे सिदगिदि हौजी की मास्टर रोल ओइना सही कुंट्रा थबक तौरबाइसे मोय मोर एक्सपर्ट मखोइसी लम कनो मखादा फम लेरगा कनो अखोई मोइना हे येंबदा सिदे याद्रे हाइबसे सब सब चाना खंगबने दुने अखोइना मखोइ जे रेगुलेशन तौबिद्रिगे ममांगदा कनागुंबा फ्रेश अपॉइंटमेंट अमता तौबिबा यारोय हैना अखोइना याम कन्ना हौगिबा
December की तांग कुंठा माथोई बाउदा ऑनरेबल सेम दा दी कंसर्न पावर कमिश्नर दा कोई मेमोरेंडम जी पीरगा रेगुलेशन तो बिरो वाना सही कुन मंगा कुंठा सुना वारा बनी मकोई जिंगजी अखोई की केनोना हेना नुंगाई गदोब मदि नोम खुदोंग चाबम फंगबद सोई फोंदोक जगे वर्क चार्ज मास्टर रोल हाइबसे अखोई की ख्वाइदि हेना लाइबक थिबा मनी मरमदी सिनमी अमना एमपीएससी की रूल नंबर 9 की मतुंगिना मी अमगी लाइफ ता वंस अपॉइंटमेंट तौगी बसी कनो फंगद प्रमोशन अहुमलो फंगदबनी अदु वर्क चार्ज हमेसी चंगीबगी निमितगी मागी प्रमोशन लेते मागी एसीपी लेते मागी मेडिकल रिएम्बर्समेंट लेते एवरीथिंग मांग बस सिनमी अदुना सेम डे दा 1980 स्वाइदा नुपा अमा थबक चंगबा वर्क चार्ज वेन चंगरबा कनो सिना हापीरबा अदु अमना रेगुलर पोस्ट डीपीसी तौरगा फजना हापरबा मसी हौजिगी मतमदा आफ्टर 35 इयर्स की मतुंगदा लुपा लिसिंग कुनी मतुंगदा खेनर सेम पोस्ट अदु वर्क चार्ज नि वारिबसी अदि मास्टर रोल हाइबसी हौजिगी मतमदाबु मिनिमम वेज टू रिवाइज तौबिदे लुपा लिसिंग हुंगा चाटु फंगे लिसिंग हुंगा चाटु सिना हौजिनोमा हौजिगी मणिपुर की पोइनुगी मतम अदगी जनवरी फेब्रुआरी मतम सिदा चेंग केजी दा मैते चेंग अहाउबदी लुपा 19 कुंठा पी लुपा लिसिंग हुंगा चाटु फंगबा नुपा अमना कमाय दो फैमिली रन तौगनी मसीद वेरी सॉरी नि अदु मैक सिंबली खोगी मणिपुर इलेक्ट्रिसिटी एम्प्लॉइज यूनियन ताले बदाबी सिंग सिसु तसेंगमा वर्क चार्ज मास्टर चार्ज सिंग सि रेगुलर ताहलगा तसेंगमा याम कुइना वजर ग्लिव पोय मसुंग मकोइन हैन एक्सपीरियंस लेरबनिना थबक से इफेक्टिवली थबक तौब ngamgani aduna mase sakana akamna meeting sangbi ho wafunduni matang side break marujge break ke matung dai khoi tun hanjarke impact tv ge manu hotna meeting ta don review break ki matung da membo amukan hitaram oksari hoji makata na laksaning si sujit nithojam founder mangal rural dagi muk laksaning si asagi mangal rural si semgat na bo hotna kanda akhogi khutong sa da ba adagi akhoi pressure myam khot lemgani awaba anaba kya amakak thenamgani kramang kamai taw don ngasi gi or film si yauchla pungam ki kari kari khutong sa da thenaki madu kumani yai khaire laki ahan bada ai se company amada MBA lawyer matung thabak surame as a project manager aduga aina thabak se in the year 2011 the organization registered over so actual activities the 2012 August tagi hobane da aina thabak thadok matam se it was the like peak of my career I say I was working as a project manager aduga I say prithvi ki khwai ki chawba intersolar exhibition intersolar Europe hana khangnaba exhibition da bawda company represent tawnaba Germany da thai I say adu ki mathang da I say company si da I say CEO company si head siga directly interact tawraga thabak su hore adu matam si da ina khanba se thabak se thadok pana phabra natraga business ama tawraga business to was actually is in sai haja gi bido sigi akoina mapalam da leire aduga halakpa matam sidadi mai mamaga leiramba even infrastructure sing modern technologies me amse yaubu ngamam da bugumba si me amse on challenges se karino haraga sai gi ai se dum shehar da thabak tawdun legadra or otherwise thadoga haidadi business successful oigini natraga oiroi habasi su khangbu ngamarate and sigi decision lobase it was yakwaidagi difficult moment amoike aduga aina aina decisions finally lawre 2012 August aina start tawre tabuk taw matam sida response lakpa sing se yamna kari hani aina expect tawrami biduga chunadaba khudamoi hair matam da coaching se loan da pir yam apik installment da mi sing sina singing da bagumba adugumba ai paisa se mangadra haibna chingba ko tabna da sum lake aduna actual challenges se lasai gi personally thabak tawgadra natraga usiki initiatives ase loba hogadra haiba sisima first point and second thing I know expect oramba coaching se piraga irailana loan ge amount ge recover tawni hairamba loan ge amount recover taw se sise khwai gi chawba challenges ama oi adu sum tabna mi sing se the culture of paying back haiba laman sing we chana bi se tabna tambira matam da sum hainare araba khungyang mi sing da su hana piningam draga su tabna wari sanaraga nangon da kana ga da bot amani haibana chingbo ko even I wakal da sometimes electricity bill gumba thiba matam da so mi sing sina sarkar gi thabak ti tawre aduga maybe just 300 rupees ka thang pithoka da bawara su mase am hangba hore malak da mai du bo haibana chingba ana akoina educate taw basidi nangon da taseng ma kanari ba potu gi dinang pifam thoe haibadu ba aduna challenges sing se hojiki culture of paying back sing se tabna educate taw hojikti akoina tawriba jaga sing se di tambi base dum nungaire akoina wajiba da 5000
ꯍꯥꯎꯁꯍꯣꯜꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯐꯦꯁꯤꯂꯤꯇꯤꯁ ꯄꯤꯈ꯭ꯔꯦ ꯑꯔꯥꯏꯕ ꯏꯟꯁꯇꯣꯜꯃꯦꯟꯇ ꯑꯗꯨꯒ ꯂꯣꯟ ꯔꯤꯀቨꯔ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯋꯥꯕꯁꯤ ꯑꯦꯔꯥꯎꯟ 20 ꯀꯁꯇꯃꯔꯁꯀꯨꯝꯕ ꯈꯛꯇꯪ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ out of 5,000 out of 5,000 ꯁꯤꯗ ꯃꯦꯖꯤꯛ ꯅꯝꯕꯔꯁꯅꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯣꯟ ꯗ ꯕꯦꯁꯤꯁ ꯑꯣꯐ ꯇ꯭ꯔꯁ ꯊꯥꯖꯕꯗ ꯌꯦꯡꯉꯒ ꯂꯣꯟ ꯄꯤꯕꯅ ꯍꯥꯏ ꯃꯔꯝꯗꯤ ꯒꯦꯔꯦꯟꯇꯔ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ ꯅꯠꯇꯦ 15,000 ꯕꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯁꯣꯂꯔ ꯃꯦꯆꯤꯟꯁꯦ ꯀꯌꯥ ꯀꯌꯥ ꯁꯣꯔꯤ ꯁꯣꯂꯔ ꯃꯦꯆꯤꯟꯁꯦ ꯑꯣ ꯃꯩ ꯑꯣꯀꯦ ꯊꯥꯅꯕꯁꯦ ꯁꯣꯂꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯍꯣꯝ ꯂꯥꯏटिꯡ ꯁꯤꯁꯇꯝꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡꯁꯤꯗ ꯃꯩ ꯊꯥꯟꯕ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯇꯨ ꯈꯛꯇꯅꯦꯕꯀꯣ ꯇꯤꯚꯤꯒꯤꯗꯤ ꯌꯥꯎꯗꯦ ꯇꯤꯚꯤꯒꯤꯁꯤ ꯌꯥꯎꯗ꯭ꯔꯦ ꯇꯤꯚꯤꯒꯤ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯔꯕꯟ ꯑꯦꯔꯤꯌꯥꯁ ꯁꯦꯃꯤ ꯑꯔꯕꯟ ꯑꯦꯔꯤꯌꯥꯁꯇ ꯑꯣꯏꯅ ꯇꯧꯋꯦ ꯃꯔꯝꯗꯤ ꯔꯨꯔꯦꯜ ꯍꯥꯎꯁ ꯍꯣꯜꯁꯤꯡꯗꯗꯤ ꯇꯤꯚꯤꯅꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯖꯁ ꯃꯩ ꯉꯥꯟꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯕ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯅꯤ ꯏꯚꯟ ꯃꯣꯏꯅ ꯉꯥ ꯊꯣꯡꯕ ꯆꯥꯕꯁꯤꯁꯨ ꯃꯩ ꯉꯥꯜꯂ ꯆꯥꯕꯒ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯉꯥ ꯆꯥꯕꯁꯤꯒ ꯑꯅꯤꯁꯤ ꯌꯥꯝ ꯈꯦꯠꯅꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯁꯤꯁꯦ ꯏꯟ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯇ ꯑꯩꯈꯣꯏꯒ ꯑꯔꯕꯟ ꯑꯦꯔꯤꯌꯥꯁꯇ ꯈꯔ ꯃꯤ ꯈꯔꯅ ꯑꯥꯏꯁꯣꯂꯦꯇꯦഡ് ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯧꯖꯒꯦ ꯈꯣꯠꯆꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ꯭ꯔꯥ ꯑꯗꯣ ꯄꯤꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯨꯝꯕꯁꯨ ꯌꯦꯡꯕ ꯌꯥꯕ ꯐꯦꯟ ꯁꯨꯝ ꯊꯥꯕ ꯌꯥꯕꯒꯤ ꯃꯗꯨꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯗꯨꯗ ꯂꯩꯒꯗ꯭ꯔꯥ ꯍꯣꯏ ꯉꯁꯥꯏ ꯁꯥꯔꯅ ꯍꯥꯏꯕꯤꯈꯤꯕꯒꯨꯝꯅ ꯁꯣꯂꯔꯒꯤ ꯂꯤꯃꯤꯇꯦꯁꯟꯁ ꯈꯔꯗꯤ ꯑꯗꯨꯃꯨꯛ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯇꯤꯚꯤ ꯌꯦꯡꯕ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯆꯥꯔꯖ ꯇꯧꯕ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕ ꯃꯩ ꯊꯥꯟꯕ ꯁꯤꯃꯛꯇꯤ ꯑꯗꯨꯝ ꯀꯔꯤ ꯐꯨꯜꯐꯤꯜ ꯇꯧꯔꯦ ꯁꯣꯂꯔꯁꯤꯅ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯗ ꯍꯥꯎꯁ ꯍꯣꯜꯗ ꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯃꯦ ꯕꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯁ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁ ꯑꯗꯩꯗꯤ ꯋꯥꯇꯔ ꯍꯤꯇꯔꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯑꯦꯛꯆꯨꯑꯦꯜ ꯁꯤꯃꯗꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯗꯤ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯅ ꯑꯩ ꯇꯤꯚꯤ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯃꯩ ꯊꯥꯟꯒꯦ ꯍꯥꯏꯕꯗꯨꯅ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯌꯦꯁ ꯐꯦꯁꯤꯂꯤꯇꯤꯁꯇꯣ ꯐꯪꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯗꯤ ꯁꯖꯦꯁ ꯇꯧꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯀꯌꯥꯃꯨꯛꯀ ꯇꯥꯒꯦ ꯁꯤꯁꯇꯝ ꯑꯃꯁꯦ ꯔꯐꯂꯤ 38,000ꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯑꯆꯧꯕ ꯁꯤꯁꯇꯝꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯇ ꯇꯧꯔꯤꯁꯦ ꯁ꯭ꯇꯥꯔꯇꯤꯡ ꯐ꯭ꯔꯣꯝ 12,000 to 15,000ꯒꯨꯝꯕ ꯑꯣꯏ ꯍꯣꯝ ꯂꯥꯏटिꯡ ꯁꯤꯁꯇꯝꯁꯦ ꯑꯗꯨꯅ ꯄꯣꯠꯁꯤꯗꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯌꯨꯔꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯃꯁꯤꯅ ꯃꯥꯒꯤ ꯂꯣꯟꯖꯤꯕꯤꯇꯤꯁꯤ ꯀꯌꯥ ꯐꯥꯎ ꯂꯩ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯍꯣꯝ ꯂꯥꯏटिꯡ ꯁꯤꯁꯇꯝꯁꯤꯗꯤ ꯗꯦꯐꯤꯅꯦꯠꯂꯤ 5 years +ꯇꯤ ꯆꯠꯀꯅꯤ 5 years + ꯆꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯂꯤ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯁꯝꯇꯥꯏꯝꯁ ꯃꯤ ꯈꯔꯅ ꯍꯥꯏ ꯁꯣꯂꯔ ꯏꯁ ꯅꯣꯠ ꯑꯕꯥꯎꯠ ꯄ꯭ꯔꯣꯗꯛ ꯁꯦꯂꯤꯡ ꯏꯠꯁ ꯅꯣꯂꯦꯖ ꯁꯦꯂꯤꯡ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯀꯅꯥ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯁꯣꯂꯔꯁꯦ ꯀꯨꯏꯅ ꯆꯠꯇꯕ ꯆꯍꯤ ꯑꯃꯒꯨꯝꯕ ꯆꯠꯂꯒ ꯍꯦꯛꯇ ꯐꯦꯜ ꯑꯣꯏꯕꯒꯨꯝꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯄꯣꯠꯇꯣ ꯄꯥꯜꯂꯝꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯦꯖꯨꯀꯦꯠ ꯇꯧꯕꯤꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯄꯣꯠꯁꯦ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯦꯠꯂꯤꯁ 10 minutesꯀꯨꯝꯕꯗꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ would last for 5 years ꯆꯍꯤ 5ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯆꯍꯤ 5 ꯆꯠꯂꯕ ꯃꯇꯨꯡꯁꯤꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ 38,000 ꯄꯤꯕꯗꯣ ꯑꯃꯨꯛ ꯂꯩꯗꯣꯏꯔꯥ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯔꯦꯀꯔꯤꯡ ꯀꯣꯁꯁꯦ ꯁꯨꯞꯅꯒꯤ ꯕꯦꯇ꯭ꯔꯤꯗꯨ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡꯗꯨꯗꯤ ꯄꯦꯅꯦꯜꯁꯦ ꯑꯔꯥꯎꯟ 25 yearsꯀꯨꯝꯕ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯑꯣꯏ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯗꯨ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯉꯁꯥꯏ 5 yearsꯅꯤ ꯑꯦꯠꯂꯤꯁ ꯍꯥꯏꯕꯅꯦ ꯑꯔꯥꯎꯟ 7-8 yearsꯀ ꯑꯗꯨꯝ ꯆꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯁꯨꯔꯖꯟ ꯁꯤꯒꯤ ꯐꯦꯛꯇꯔꯤ ꯃꯤ ꯑꯃꯒꯨꯝꯕ ꯍꯥꯡꯗꯣꯛꯏꯁꯦ ꯀꯗꯥꯏꯗ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯦꯝꯄ꯭ꯂꯣꯌꯤꯅ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯦ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯁꯤꯅ ꯀꯅꯥ ꯀꯅꯥꯗꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯅꯠꯇꯦ ꯄꯣꯠ ꯁꯥꯕ ꯅꯠꯇꯦ ꯄꯣꯠꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯁꯥꯕ ꯍꯥꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯦꯛꯆꯨꯑꯦꯜ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯌꯨꯅꯤꯠꯁꯦ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯄꯥꯟ ꯂꯝꯗ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯥꯛꯑꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯡꯒꯨꯝꯅ ꯑꯦꯁꯦꯝꯕꯜ ꯇꯧꯕꯒꯨꯝꯕꯀꯣ ꯑꯗꯨꯒ ꯑꯦꯛꯆꯨꯑꯦꯜ ꯃꯇꯤꯔꯤꯌꯦꯜ ꯁꯥꯔꯤꯁꯤꯗꯤ ꯑꯇꯣꯞꯄ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯗꯩ ꯋꯦꯁ ꯏꯟꯗꯤꯌꯥꯁꯤꯡꯗ ꯑꯌꯥꯝꯕ ꯑꯣꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯃꯔꯝꯗꯤ ꯄ꯭ꯂꯦꯠꯁꯤꯁꯨ ꯁꯣꯂꯔ ꯄꯦꯅꯦꯜꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯅ ꯁꯥꯕ ꯕꯦꯇ꯭ꯔꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯅ ꯑꯗꯩ ꯕꯜꯕꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯅ ꯁꯥꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯦꯠꯆ ꯇꯧꯔꯒ ꯄꯦꯅꯦꯜ ꯀꯌꯥ ꯑꯣꯏꯔꯒꯗꯤ ꯕꯦꯇ꯭ꯔꯤ ꯀꯌꯥ ꯑꯣꯏꯔꯒꯗꯤ ꯆꯞ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯦꯝꯕꯒꯤ ꯊꯕꯛꯇꯨꯅꯤ ꯑꯗꯨꯒ ꯄꯣꯠꯁꯦ ꯗꯤꯖꯥꯏꯟ ꯇꯧꯔꯦ ꯁꯤꯅ ꯇꯦꯛꯅꯤꯀꯦꯜ ꯅꯣꯂꯦꯖ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯆꯨꯑꯦꯜ ꯃꯉꯥꯜ ꯔꯨꯔꯦꯜꯅ ꯇꯧꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯗꯨꯕꯨ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯍꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯄꯣꯠꯇꯨꯕꯨ ꯂꯩꯕ ꯉꯝꯍꯟꯕꯒꯤ ꯊꯕꯛꯇꯨꯅꯤ ꯄꯣꯠꯁꯦ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯅꯣꯂꯦꯖꯇꯨ ꯂꯩꯕꯅꯤꯅ ꯄ꯭ꯂꯦꯟ ꯑꯁꯨꯛ ꯑꯣꯏꯔꯒ ꯕꯦꯇ꯭ꯔꯤꯅ ꯑꯁꯨꯛ ꯑꯣꯏꯔꯒ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔꯗ ꯄꯤꯔꯤꯁꯦ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯃꯦꯖꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯄꯤꯛꯄ ꯏꯟꯁꯇꯣꯜꯃꯦꯟꯇ ꯊꯨꯒꯥꯏꯔꯒ ꯄꯣꯠꯇꯨꯕꯨ ꯔꯨꯔꯦꯜ ꯀꯁꯇꯃꯔꯁꯤꯡꯁꯤꯗ ꯂꯩꯕ ꯉꯝꯍꯟꯕꯒꯤ ꯊꯕꯛꯇꯨꯅꯤ
ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯩꯅꯣꯁꯦ ꯁ꯭ꯇꯥꯐꯁꯦ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯗ ꯌꯣꯟꯈꯤꯕ ꯂꯩꯈꯤꯕꯁꯤꯡꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯉꯥꯜ ꯔꯨꯔꯦꯜꯁꯤ ꯃꯁꯤ ꯐꯨꯜꯂꯤ ꯚꯥꯏꯕꯂꯤ ꯁꯛꯁꯦꯁꯐꯨꯜꯂꯤ ꯔꯟ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖꯇ ꯑꯣꯏꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯕ ꯁ꯭ꯇꯥꯐꯁꯦ 18 ꯅꯝꯕꯔꯁꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯖꯁ ꯑꯩꯅ ꯈꯟꯖꯕꯗ ꯖꯁ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯣꯏꯕ ꯄꯤꯔꯤꯌꯠ ꯑꯃꯗ ꯂꯩꯔꯤꯑꯅ ꯂꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯌꯣꯟꯈꯤꯕ ꯁꯤꯁꯇꯦꯝꯁꯦ ꯔꯥꯎꯟ ꯑꯕꯥꯎꯠ 5,000 ꯍꯥꯎꯁ ꯍꯣꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯌꯧꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯦ 5,000 ꯍꯥꯎꯁ ꯍꯣꯜꯗ ꯁꯦ ꯃꯅꯤ ꯔꯦꯗꯥꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯒꯨꯝꯕꯒꯤ ꯄꯥꯏꯈꯠꯂꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯃꯉꯥꯜ ꯔꯨꯔꯦꯜꯁꯤꯒꯤ ꯃꯥꯒꯤ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤꯁꯤ ꯀꯩ ꯀꯩꯅꯣ ꯈꯦꯠꯅꯔꯤꯁꯦ ꯑꯣꯀꯦ ꯑꯌꯥꯝꯕ ꯁꯤꯗ ꯁꯣꯂꯔꯒꯤ ꯕꯤꯖꯤꯅꯦꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯅ ꯄꯣꯠꯇꯨꯗ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯅ ꯄꯣꯠꯇꯨꯕꯨ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯍꯟꯕ ꯉꯁꯥꯏꯒꯤ ꯃꯦ ꯕꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ XYZ ꯃꯣꯏꯅ ꯇꯧꯕꯁꯦ ꯄꯣꯠꯇꯨ ꯇꯧꯔꯒ ꯄꯣꯠꯇꯨꯕꯨ ꯕꯖꯥꯔꯗ ꯈꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯁꯣꯞ ꯑꯃꯗ ꯈꯤꯜꯂꯒ ꯄꯣꯠꯇꯨ ꯂꯩꯍꯟꯕꯒꯤ ꯊꯕꯛꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤना ꯄꯣꯠꯇꯨꯕꯨ ꯍꯥꯎꯁ ꯍꯣꯜꯁꯤꯡꯗ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯄꯥꯔꯠ ꯑꯐꯣꯔꯗꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯗꯨꯃ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯑꯦꯟ ꯊꯔꯠ ꯄꯥꯔꯠ ꯑꯁꯣꯔꯦꯟꯁ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯄꯥꯔꯠꯁꯤꯗ ꯄꯣꯠꯁꯦ ꯄꯣꯔꯛꯑꯒ ꯂꯩꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯑꯥꯔꯠꯇ ꯊꯣꯛꯇꯕꯅꯤꯅ ꯄꯣꯠꯇꯨꯕꯨ ꯑꯄꯤꯛꯄ ꯏꯟꯁꯇꯣꯜꯃꯦꯟꯇ ꯊꯨꯒꯥꯏꯔꯒ ꯂꯩꯕ ꯉꯝꯍꯟꯕ ꯁꯦꯀꯦꯟ ꯄꯣꯏꯟꯠ ꯀꯁꯇꯃꯔꯅ ꯍꯪꯉꯤꯁꯦ ꯄꯣꯠꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯥꯏ ꯖꯒꯥꯗꯒꯤ ꯂꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯃ ꯁꯦꯀꯦꯟ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯅ ꯃꯥꯒꯤ ꯌꯨꯝꯗꯨ ꯇꯥꯟꯅ ꯃꯥꯒꯤ ꯗꯣꯔ ꯁ꯭ꯇꯦꯞꯇꯨ ꯊꯤꯜꯂꯨꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯍꯥꯏꯕꯗꯨꯃ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯗ ꯊꯔꯠ ꯄꯥꯔꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯨꯔꯦꯜ ꯀꯁꯇꯃꯔꯁꯅ ꯑꯌꯥꯝꯕ ꯐꯤꯜ ꯇꯧꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯐꯕ ꯖꯥꯠꯂꯥ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯐꯕ ꯖꯥꯠꯂꯥ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯕꯤꯒꯅꯤ ꯃꯔꯝꯗꯤ ꯑꯦꯖꯨꯀꯦꯇꯦꯗ ꯑꯣꯏꯕ ꯈꯤꯇꯪ ꯋꯥꯠꯄꯅꯤꯅ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠꯇꯨꯗ ꯑꯩꯈꯣꯏꯅ ꯑꯦꯁꯣꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠ ꯑꯁꯤꯒꯤ ꯑꯦꯛꯁꯄꯔꯠ ꯑꯩꯈꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯂꯧꯔꯦ ꯄꯣꯠꯁꯦ ꯆꯍꯤ 5 ꯆꯠꯀꯅꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯃꯥꯡꯉꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯍꯨꯝꯁꯤꯅꯤ ꯄꯣꯠ ꯑꯃꯕꯨ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯍꯟꯕ ꯄꯣꯠ ꯑꯃꯕꯨ ꯀꯁꯇꯃꯔꯒꯤ ꯗꯣꯔ ꯁ꯭ꯇꯦꯞꯇ ꯌꯣꯟꯕ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯗ ꯊꯔꯠ ꯄꯥꯔꯠ ꯏꯁ ꯑꯁꯣꯔꯦꯟꯁ ꯄꯣꯠꯇꯨꯒꯤ ꯑꯦꯛꯁꯄꯔꯠ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯂꯧꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯍꯨꯝꯁꯦ ꯀꯁꯇꯃꯔ ꯔꯨꯔꯦꯜ ꯀꯁꯇꯃꯔꯁꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯍꯨꯝꯁꯤ ꯁꯤꯅꯤ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯐꯣꯔꯗꯦꯕꯤꯂꯤꯇꯤ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯑꯦꯟ ꯑꯦꯁꯣꯔꯦꯟꯁꯁꯦ ꯔꯨꯔꯦꯜ ꯀꯁꯇꯃꯔꯁꯅ ꯄꯣꯠ ꯑꯃ ꯂꯩꯔꯝꯗꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯄꯣꯠ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯂꯩꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯔꯨꯔꯦꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯅ ꯃꯐꯝꯁꯤꯡꯗ ꯑꯄꯣꯏꯟ ꯇꯧꯋꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯈꯔ ꯍꯩꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯔꯤ ꯊꯕꯛꯁꯤꯁꯨ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯁꯨ ꯀꯃꯥꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯁꯤꯒꯦ ꯈꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯅ ꯃꯉꯥꯜ ꯔꯨꯔꯦꯜꯗꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯂꯩꯕ ꯂꯥꯛꯑꯒꯦꯅ ꯃꯤꯑꯣꯏ ꯈꯔ ꯈꯟꯖꯔꯦꯕ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯅꯥꯗꯒꯤ ꯂꯩꯒꯗꯒꯦ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯔꯤꯕ ꯔꯨꯔꯦꯜ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯄꯣꯏꯟ ꯇꯧꯋꯦ ꯆꯥꯎꯔꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯔꯨꯔꯦꯜ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁ 50ꯒꯨꯝꯕ ꯂꯩꯔꯦ 50 ꯅꯝꯕꯔꯁꯒꯨꯝꯕ ꯄꯨꯔꯥ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯃꯐꯝꯁꯤꯡꯗ ꯂꯣꯀꯦꯜꯗ ꯈꯨꯗꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁ ꯑꯃ ꯂꯩꯔꯦ ꯀꯥꯏꯔꯦꯟ ꯐꯥꯕꯤꯗ ꯑꯃ ꯂꯩꯔꯦ ꯁꯨꯒꯅꯨꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯔꯨꯔꯦꯜ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯇꯨꯗ ꯆꯠꯂꯒ ꯃꯣꯏꯅ ꯑꯣꯏꯅ ꯍꯥꯏꯍꯟꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯩꯔꯣꯡꯗ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯩꯗꯤ ꯃꯥꯅ ꯊꯥꯖꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯕꯅꯤ나 ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗ ꯍꯪꯉꯒꯗꯤ ꯃꯥꯒꯤ ꯀꯀꯥ ꯊꯣꯛꯄ ꯑꯣꯏꯔꯝꯃꯦ ꯈꯨꯡꯒꯪꯗ ꯀꯀꯥꯁꯤ ꯄꯣꯠꯁꯦ ꯐꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯕꯒꯤ ꯂꯦꯚꯦꯜ ꯑꯃꯁꯨ ꯃꯉꯣꯟꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕꯁꯦ everything through rural entrepreneurs aduna sagi port to sell out to khiba khakta natana rural entrepreneurs me amasu mogi livelihood ama haiba tare adu ngasi gi matamda rural entrepreneurs around about 40,000 gumba monthly phangba rural entrepreneurs yaure development man de ado zadam aro da laksani si hozik mangal rural su akogi rural area sings da mangal rural area sings da ngan da bi ade habigi wakhal lon da thon basu male yamna f oi yamna suitable oi yamna sanabam su oi aduna singi mafam da manung hunjin ba mafam amasung khudong sadam mafam sing da sarkar na ngasi paw da madu tingi ting de ngasi paw da leiraba mafam sing da mai nungai ba phangtra ba khunja mayam sing du gi akogi mangal rural na pakat pi ba hori masina tasing namak yam sauna mai pak po oiduna within few years manipur gi bulk of the akogi hilly areas kum basi pakhalak pa or pasu othungai leite habi ai othopi busu oyu adman tawdana akogi valley area gumba akogi bisnupur adagi imphal east west adagi thobal sina sing mafam sing si tasing namak akogi yam thina war footing ma changsalagadi athubi matam da manipur se as whole state se akogi electricity mapung phana phangba
ꯑꯦꯁꯦꯠ ꯐꯥꯎ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯃꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯂꯣꯁ ꯑꯣꯏꯕꯒꯤ ꯃꯇꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯒꯅꯤ ꯃꯔꯝꯗꯤ ꯍꯥꯟꯅꯗꯤ ꯊꯤꯗꯕ ꯃꯤꯇꯔ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯂꯣꯏꯔꯒꯗꯤ ꯚꯠ ꯂꯥꯎꯅ ꯀꯛꯄꯤꯅꯤ ꯑꯗꯒꯤ ꯗ ꯀꯜꯆꯔ ꯑꯣꯐ ꯃꯥꯒꯤ ꯄꯤꯕꯒꯤ ꯄꯦꯌꯤꯡꯒꯤ ꯀꯜꯆꯔꯁꯨ ꯂꯥꯛꯑꯦ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯩ ꯂꯩ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔ ꯑꯣꯏꯕꯤꯔꯤꯕ ꯃꯩ ꯊꯥꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯅ ꯐꯖꯅ ꯔꯦꯁꯄꯣꯟꯁꯦ ꯇꯧꯕꯤꯔꯕ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯀꯤ ꯁꯤꯡꯇꯣꯛꯄ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡꯗꯁꯨ ꯈꯤꯇꯪ ꯋꯥꯔꯛ ꯏꯊꯤꯛꯁ ꯉꯥꯛꯅ ꯐꯖꯅ ꯊꯕꯛ ꯁꯨꯔꯕ ꯑꯗꯣ ꯉꯁꯥꯏ ꯏꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯏꯕꯤꯕ ꯍꯧꯖꯤꯛ ꯌꯨꯡꯉꯝꯕ ꯄꯣꯜꯁꯤꯡꯁꯦ ꯄꯩꯕ ꯈꯣꯠꯄ ꯌꯥꯝ ꯌꯥꯎꯋꯦꯗꯣ ꯃꯗꯨꯃ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯥꯔ ꯁꯨꯗꯥꯅꯐꯥꯎꯗ ꯆꯪꯁꯤꯜꯂꯒ ꯑꯩ ꯍꯥꯏꯖꯔꯕꯅꯤ ꯑꯦꯖ ꯑꯦ ꯏꯝꯄ꯭ꯂꯣꯌꯤ ꯌꯨꯅꯤꯌꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯁ꯭ꯋꯥꯔꯊꯗ ꯊꯕꯛ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟ ꯏꯟ ꯑꯣꯜ ꯔꯦꯁꯄꯦꯛꯇ ꯄꯋꯥꯔ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯄꯋꯥꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯦꯅꯤ ꯏꯟꯗꯁꯇ꯭री ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯋꯥꯔꯁꯤ ꯌꯥꯎꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗ ꯄꯋꯥꯔꯁꯤꯅ ꯀꯅꯥꯒꯨꯝꯕꯁꯤꯅ ꯌꯣꯠꯀꯤ ꯀꯔꯤꯒꯤ ꯒꯦꯠ ꯁꯥꯕ ꯒ꯭ꯔꯤꯜ ꯁꯥꯕ ꯈꯣꯠꯄ ꯇꯧꯕ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯆꯨꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯀꯩꯅꯣꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯃꯉꯥꯜꯒꯤ ꯑꯗꯨꯒꯨꯝꯕ ꯁꯣꯂꯔꯁꯤꯅꯗꯤ ꯑꯗꯨꯒꯨꯝꯕꯗ ꯍꯦꯚꯤ ꯏꯟꯗꯁꯇ꯭ꯔꯤꯗꯨꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯤꯗꯤ ꯏꯟ ꯑꯣꯜ ꯔꯦꯁꯄꯦꯛ ꯑꯩꯒꯤ ꯄꯩꯁꯥꯕꯨ ꯊꯤꯔꯒꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯀꯩꯅꯣꯗ ꯋꯥꯔꯗꯨ ꯑꯩꯅ ꯑꯄꯥꯝꯕ ꯀꯩꯅꯣꯁꯤ ꯂꯧꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯨꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯐꯒꯠꯍꯟꯕ ꯂꯥꯛꯀꯗꯕ ꯑꯗꯨ ꯉꯁꯥꯏ ꯇꯥꯛꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯑꯩ 100% ꯊꯥꯖꯩ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯀꯔꯃꯆꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯨꯔꯤꯕ ꯊꯕꯛ ꯐꯪꯉꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯕ ꯇꯥꯕ ꯃꯇꯝ ꯑꯃꯗ ꯃꯃꯥꯡꯒꯤꯁꯨ ꯃꯩ ꯑꯗꯨꯝ ꯊꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯃꯩ ꯊꯥꯜꯂꯤ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄꯗꯒꯤ ꯃꯩ ꯏꯝꯐꯥꯜ ꯁꯣꯍꯔꯁꯤꯗ ꯃꯩ ꯄꯨꯡ 24 ꯐꯪꯉꯦ ꯑꯗꯨꯒ ꯁꯝ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯅ ꯑꯗꯒꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯐꯪꯗꯕ ꯌꯥꯎꯔꯤ ꯑꯗꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯁꯨꯝ ꯗꯦ ꯕꯥꯏ ꯗꯦ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅꯐꯥꯎꯗ ꯃꯦꯟꯃꯥꯔꯗ ꯇꯨꯃꯨꯒꯤ ꯑꯦꯔꯤꯌꯥꯗ ꯃꯦꯒꯥꯋꯥꯠ 4ꯒꯤ ꯃꯩ ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯐꯥꯎ ꯇꯧꯅꯔꯤ ꯑꯗꯨ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ 132 kV ꯂꯥꯏꯟꯁꯤꯡꯁꯤꯅ ꯃꯣꯔꯦ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗꯒꯤ ꯇꯨꯃꯨꯒꯤ ꯑꯦꯔꯤꯌꯥꯗ ꯄꯤꯁꯟꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯐꯥꯎ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯥꯞ ꯇꯥꯅꯅ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯩꯔꯨꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯄꯤꯊꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯏꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ 100% ꯊꯥꯖꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏ ꯃꯤꯇꯤꯡꯗꯒ ꯍꯥꯏꯖꯕ ꯂꯩ ꯃꯅꯤꯄꯨꯔꯗ ꯀꯅꯥꯒꯨꯝꯕ ꯒꯠ ꯂꯩꯕ MLA ꯑꯃꯅ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯣ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯣ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯣ ꯑꯩꯒꯤ ꯃꯤꯇꯔꯁꯦ ꯄꯨꯂꯞ ꯑꯃ ꯄꯥꯟꯕꯤꯔꯣ ꯑꯗꯨꯗ ꯑꯆꯪꯕ ꯄꯩꯁꯥꯁꯦ ꯂꯣꯏ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯩ ꯄ꯭ꯔꯖꯥꯁꯤꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯨꯅꯨ ꯑꯩꯅ ꯂꯣꯏ ꯊꯤꯗꯣꯛꯆꯅꯤ ꯍꯥꯏꯔꯗꯤ ꯄꯨꯡ 24 ꯃꯩ ꯐꯪꯅꯕ ꯂꯩꯌꯦꯁꯦ ꯑꯩ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯎꯖꯗꯅ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯒꯁꯅꯥ ꯊꯤꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯁꯤ ꯈꯔ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯋꯥꯡꯉꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯔꯣꯝ ꯁꯣꯔ ꯅꯣꯡꯗ ꯁꯥꯕ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯔꯒ ꯆꯥꯎꯈꯠꯂꯛꯏꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯁꯣꯍꯔꯗ VIPꯒꯤ ꯀꯜꯆꯔ ꯃꯨꯠꯂꯒ ꯃꯩꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯖꯩꯁꯦ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯃꯟꯇ꯭ꯔꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯗꯤꯄꯨꯇꯤ CM ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯕ VIPꯁꯦ ꯑꯩꯈꯣꯏ ꯃꯩꯗ VIP ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨꯒꯤ ꯁꯤꯁꯇꯦꯝꯁꯦ ꯇꯣꯇꯦꯂꯤ ꯃꯨꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯄꯨꯡ 24 ꯃꯩ ꯐꯪꯉꯦ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯟꯖꯨꯃꯔ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯤꯅ ꯈꯤꯇꯪ ꯄꯨꯛꯆꯦꯜ ꯁꯦꯡꯅ प्रजारोमदा एक्सटेंड तौबीरबा अदु कंज्यूमरसिंगसु डिपा कोऑपरेशन ऑफिसदा खैतंग मखोगी सिन्ना थोखिबु पोटकी चपचाबा रेस्पोंड पिबिरगदी मणिपुरगी काचिन कोया सिन बतोना मै फंगनी हाबिसि आई 100% थाजजे याम मेक्सन थंबी मरोइना हजिक कोई प्रजा म्यामना हेना अवेयरनेस लेवल हिंगलाबा खोगी अदुगा खोगी लेबिगी सतनबी सिमा एकोइ लाबरिना कोई लिखना सिनबा अमसुंग मधु मीटर दु लुर कांदा मै हेक मुतपनिना लिखना सिनबा अमसुंग पीबिगी कल्चर मखक लामनिना इवन तोलोप नोबदु फाव खोगी बिल तोलिब्रा हाबिगी वखलोन मलाय इफाल मनुंगदा वैली एरिया सिंगदा समथिंग सिग्निफिकेंट चेंज खरदी लाफु उजरे अदु हारिस मणिपुर प्रजा म्याम बोथ हिल्स एंड वैलीज अमसुंग मणिपुरगी सरकार पाइबा कंसर्न डिपार्टमेंट ऑन कंसर्न कोई कॉर्पोरेशन सिगी द थबक तोबिरबा रेस्पॉन्सिबल ऑफिसर सिंग किसु यामना चप मानना हैंड टू हैंड याम कोऑपरेटिव याम सिंसियरली पॉलिटिकल विल अमगा सटमिनरगदि सुक्सो सोइदना मणिपुर अथुबि मतमदा पुंग कुमरी मै फंग बंगमगनि हाबसि अखोगी ngasi खननेनबा गी वफम सा मेहक सिंग ताव फंग लोइना लोइना
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯌꯨꯝꯅꯥꯝ ꯋꯥꯔꯀꯤꯡ ꯄꯔꯁꯟ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯌꯨꯅꯤꯌꯟ ꯃꯤꯌꯨ ꯑꯗꯨꯒ ꯁꯨꯔꯖꯤꯠ ꯅꯤꯡꯊꯧꯖꯝ ꯐꯥꯎꯟꯗꯔ ꯃꯉꯥꯜ ꯔꯨꯔꯦꯜ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ